South East Asia da terrorist ki Achouba Cheitheng Lakpa yai Home Affairs Minister Afghanistan da Taliban ki oiba laingak ama lakhrabanina South East Asia da terrorist ki oiba Achouba Cheitheng ama lakpa yabagi akiba lai haina Singapore ki Law and Home Affairs Minister K Sangungamna phongdokhibaga loinana Afghanistan da Taliban kumza lisingamaga chamapan marifudra ki matamda palingaida lalhouba kaya ki khwaidagi khudongchaba laifam laibak aduda oikhi Mahakna makatana phongdokibada Taliban mamang matamda Afghanistan da laingak pairingai Southeast Asia ki tongan ba lalholup singna laibak atuda leiduna terrorist ki oiba thawong kaya chathaduna lakle Afghanistan da power paikraba Taliban su malemgi miyamna terrorist group ama oina unaribani maramaduna Afghanistan amukhana khulai paiba lona yadaba kaya ge makol oiraba yana leire hairi basi karigumba chumbo oiraglabade Southeast Asia da leiriba laibak khudingmakta lalhouba ki Cheitheng kaya lakpa haibasidade soidraba wafamne kumza lising amaga chamapan marfudra taruktagi kumza lising ani ama fauba Afghanistan da Taliban pankhiba matamda ISIS amade Al-Qaeda na chingba lalholup singge laifam laibak aduda oikhi laibak aduda lalhouba singna tawningbata tawbaga loinana mafamdudagi operate tawduna malemgi tongan ba laibak kayada pamdaba thogdok sing thokhankhre maramaduna Afghanistan da nauna semkhraba Taliban laingak asibu international community singna Sakhangdringaida yamna munna khantahoubo mathau tai Singapore dasu Al-Qaeda gi member singna tongan ba foreign embassy singda target tawduna attack kayarak chatharakpagi thogdok thokle hairiba si Afghanistan da leriba lalholup singna operate tawraga chatharakiba thawong singni Taliban laingaki oina leriba interim cabinet singdasu global terrorist ki list yaukhraba maming leraba lalhouba kaya yaure masi yamna section ningai oi haide aroi bada tabiriba pumdamakpu thagatjari